Chingnung Maikei Apunba Meira Paibi Lup na Nesa ground Nongpok Sekmai Dagi Yamlaba Meira Paibi AMADI club SINGNA SANTIGI KHONGCHAT CHATKHRE Nongpok Sekmai Sikong Bazar Ingau Rok Sikong Muslim Hizam Kunau Langmaited Ukong Sang Laurem Bamki Apunba Miyamna Torong Laubi Mihat Yaningde Mihat Pukugi militant sing Dandi Piu Kuki militant singi Su Lauto Haiba Kolauda Nesa ground Nongpok Sekmai Dagi KHONGCHAT adu chat bahauki KHONGCHAT aduna Icham Kunau AMADI Charang Pat Fauduna Thobal di Sigi Kuthangda Manipur Chief Minister da memorandum pisin bachat kibani ahan bada khongjang loi singda athing ba pirakide adubu yamna sanga laklaba matungda nepra company yoram daide tear gas amadi mog bom kaya kapsinduna khongjat adu security force singna tan khai khi maduda khongjang loi mari soki soklaba sing adudi yumlem bam thanobi chahi kuntra ganipan wangjam nongyai chahi kun manga takhelambam ngobi chahi kuntra mangani amadi maibam anita chahi nifuni thoini makhoi sing adu district hospital da pukhatuna laikan naki hairi akon bada charang pat ki Meira Paibi singsu yoksilaptuna mungdaraba matung yanaba puraktuna police singna DC complex tana nupa sing yaudabida nupi sing khaktamak chatuna memorandum pisinba chatki hairi